Online Manipur YouTube channel swing bir mayam pum nam pu amuka na taram luksari han badayam na maru iba pawam update thamsege Arambai Tengol Unit 21 na kon batidim road ta member sing na nini sang na tidim road seng laba matung lay maram lambi on top of hibam amada layram badagi isil inaw punna seng jeru bagi video matek amani ngasi gi nong sida ngarang sengam drubadi mi fana yamna di accident khudung thiram gani Thagachari Arambai Tengol Unit 21 gi team member pumnamapu amukan na thagat pungduk sari aduga mathangi sidi yamna maru iba update amakaktung thamsege aying asa honglakpa matamda sinus leiba miyo singna thengnari ba khudong chadaba sing aying asa honglakpa matamda ikoina thengnaba khudong chadaba amadi nungaitaba singi matangda mamangi edition da ikoi khara khangminakre mamangi edition da ningthamtha lakpa matamda unsagi matangda ikoina section kadaba loinana tawgadaba amadi tawroidaba thabuk khargi matangda nainakre adubu ayingba matam lakpa matamda thengnari khudong chadaba makhal asi yamna yami unsagi nungaitaba khaktana tana sor honbada nungaitaba hal oiraba singna ka hena ingselakpa matamda thengnari khudong chadaba kaya amadi masigi matakta ezmana trongna sinus leiba miyo singna makhal kaya gi nungaitaba sing mayoknari maruina ayingba matam haibadi ningtham thalakpa matamda sinus leiba miyo singna ka hena khudong chadaba sing mayoknari masi sinus leiba mipum khudingmak nasu yanarba wafam amani ningtham thagi matamda sinus leiba miyo amana thabuk amata masa nana natragna mapung phana pangthokna ba hotnabada aduki matik nungaitaba thokalli aikoina masa nanba thabuk ama tawnaba hotnaringaida naton mahi chelakpa napchoba natragna taba toroklabadi soidana aksangda nungaitaba amadi thabuk tafum khangdaba haibadu soidana oigani maram aduna aikoina haibadi sinus leiraba miyo singna ningtham thagi matamda kari karamba makalgi section thawrang lokhatpa yabage amadi naton mahi chelakuna nungaitaba thokalakpa matamda kari tawbu yabage haibagi matangda amadi sinus hairibasi kari no haibagi matangda khardang oirbasu punna Kangzin minnabagi matam adu lominasi malemda leiba miyo singda yamna naganba leina singi manungda sinus haiba leina makal asisu amani miyo khudingmakna sinus ki matangda taram lagani amadi sinus leiba miyo khudingmakna masina thokhaliba nungaitaba kaya soidana thengnaram lagani sinus leiba miyo singna tongan tongan makal gi tak sing satuna control tawnaba honari India maru ina lamdam asigi oina lambi gi phibam ka hena phaba oidaba maram na sinus leiba miyo singna sathok sasin tawbada khudong chadaba kaya mayok nahli amot panung sitang hektang thokluba matamda sinus leiba miyo singde naton maring maring satpaga loinana nap mahitaba amadi hakthi toina khanbagi thodok sing thokli masina maram oiraga mi yamna tinba mafamda thabuk yawba chatpada sinus leiraba miyo singi oina di nungaitaba kaya thengnali sinus ki symptom khar diningtham thagi matamda amukka hanna hengat halli ningtam thagi matamda sinus leiraba miyo singda nungaitaba hengat hanbagi maram yamna leikre adubu ningtam thagi matamda ikoina section thawrang lokhatlaga thabuk tawrabadi sinus ka hena nungaitaba thogalakpadagi thingbungamgani maram aduna ningtam thagi matamda ikoi sinus ki mari leinana tawba yaba thabuk khara khangminasi ningtam thagi matamda miyo ayamba yumdagi mapan thokna de ka manung dhaksang yamna lumna lehennabu honai adubu ningtham thagi matamda su upul thangbana maram oiraga ikoina yamna section gadabani ningtham thagi matamda ikoina sijinariba matu somba athaba fijol natragna phaijub sing asi upul yamna napsin galli amoromde yumdu yokpo hui natragna hodong sing su imungda leibana maram oiraga makhoidagi paithorpa matu natragna makhoina mapandagi pusulakpo upul sing nasu aikoida nungaitaba sing thokan bayai asigumba haksangda maru ina natonda allergy thokanba yaba potsing asidagi ikoina lapna leigadabani natragana ikoina leiriba ka adu yamna toina sengdokadabani ningtham thagi matamda sinus leiriba miyoina khwaidagi section gadabadi nungsa sor honba asina afaba asengba nungsit leiba mafamda sinus leiriba miyoy amana sor honba matamda problem leite maram aduna humidifier ka da sijinnabana sinus naba miyoy singda kanaba yama pigani maramdi masina sinus pu sotli leihenbata chawna mating pangani masin natragana ikoina EPA air filter sijinnabassu kanaba pibungamgani air filter asina nungsitta yawba upul amadi allergen sing filter tawbana maram oiraga ikoigi respiratory system na mathau fazana tawbungam halli sinus leiraba miyoy amana ningtham thagi matamda yaribi makhi ka henna ingba isingna iruzabagi mahutta lumbu saba isingna iruzaba naba honagadabani loinana steam tawbuna su kanaba yamna phangali masina sinus ki pressure amasung koksik pafan bangami amaromda natonda nuaitaba thokhaliba sinus leiba miyoy singna matam pumbada natongi saruk sing luna na thamnaba honagadabani masigi damakta ikoina bacteria singa tanaba mathau tai Doctor Singh Tana Duna Naton Luna Lehnaba Karamba Makalgi drop sing season Naba Yabage, Hibadu Kangduk
ꯂꯕ ꯃꯇꯨꯡ ꯆꯥꯡ ꯅꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯁꯤꯅ ꯁꯥꯏꯅꯁꯀꯤ ꯐꯤꯚꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕ ꯉꯝꯃꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯅꯥꯇꯣꯟ ꯆꯥꯝꯊꯣꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯐꯖꯅ ꯐꯤꯜꯇꯔ ꯇꯧꯔꯕ ꯃꯇꯨꯡ ꯁꯥꯍꯟꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯐꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯅꯥꯇꯣꯟ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯐꯕ ꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯣꯇꯤꯒꯤ ꯏꯁꯤꯡ ꯂꯨꯝꯊꯣꯛꯇꯅ ꯑꯃꯗꯤ ꯐꯤꯜꯇꯔ ꯇꯧꯗꯅ ꯅꯥꯇꯣꯟ ꯁꯦꯡꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯇꯣꯇꯤ ꯏꯁꯤꯡꯗ ꯑꯦꯂꯔꯖꯦꯟꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯌꯥꯎꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯈꯔ ꯑꯁꯤ ꯁꯥꯏꯅꯁ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯅꯤꯡꯊꯝꯊꯥꯗ ꯄꯥꯡꯊꯣꯛꯂꯕꯗꯤ ꯁꯥꯏꯅꯁꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯜꯂꯛꯄꯗꯒꯤ ꯊꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ